Tangbal creator gi maikaidagi mayam pumnamakpu taramna okchari. Ngasi buzarakliba topic asidi how to control mind. Wakhal karamna laksingani. Wakhal laksinba haibase aikoi miyoibana khalliba wakhal asibu afaba maikaida chatpa afaba wakhal khanba ngamba adubuni. Wakhal laksinba ngambana aikoina pamiba pandamdo phangmada chawna mateng pangi. Aduna ngasi marupsingi mafamda aikoigi wakhal asibu lakshinba ngamgadaba pambai khara thamjage. Ahanbada meditation tauba haibasina khwaidagi hena kanaba pambai ama oiribani aikoina chatkadaba achumba punsigi lambi maikai urakpa aigi tauba ngambagi thauna hengalakpa focus hena tauba ngamakpa isana aigi punsida pamibase siniko haina arepa thamba ngamba haiba pumnama ase meditation haibasidagi lawba yaba kanaban. Anishubada rest your mind. Wakhal pothahan biyoba. Wakhal pothabasina aikoi miyoibada creativity, energy, productivity hengadoribaniba. Wakhal pothaba hairaga tumba natraga kashum tawduna leibado adu nataba. Nangna nungaiba thabak thibiyoba. Haibadi lairik paba yai, isai taba yai, gardening tawba yai, whatever aikoina pamjaba thabak sing wakhal lupna makalamna tawbiba haibasina miyoibagi wakhal ase pothahan biribaneba. Subada living in the present moment. Aikoina ngasi hauji oriba mikuptuda hingba ngamnanaba hotnabigadabneba. Hanana oikraba ngarangdugi khalaga natraga hayeng sikari oigadoriba kamaina tawgadoriba haiba kanadaba potlum kaya puraga kaidonungda hingoidobneba. Karigumba amada wakhal thadaba haibasa afaba amani adubu ka hena khanjinkiduna overthinking dagi depression, anxiety, stress na chingba wakhal laina kaya lakpa yai. Aduna pumnamak sidagi ngakthoknanaba hauji oiriba momenta enjoy tawba haigadabani. Marisubada cut down on digital distraction. Hauzigi matamsida angangdagi hauraga ahal fauba social media gi wall da hingnari ngasai thagalamba photo do like tawrakpagi notification lai yengi changaga Instagram da adudagidi scroll tawraga minute amadagi minute manga adudagidi pungkhai sumdagi pung ama game so adu mangai sigi level siga sanakige handaki simtanga haidana adu mangkhre matamdo aduna aikoina akaknaba timing thambasa mathau yamna taraklibani aikoi kudimakna social media addiction, game addiction kaidonungda oiroidabani. Manga subada practice letting go. Haukiba punsida luptuna mara lairaba prisoner amagum kaidonungda isabu hinghaloidobani. Aikoi kudimak loina ningamdaba pendaba awatpa lainariba ngaktaneba. Kanagumbana break up, kanagumbana aina yaukhiba thabakto khalaktre, kanagumbana aigi nusiba ima ipa iche inau iyamba kainakre haiduna lairibada lairagumseba. Madudi loikhrabaneba haukrabasingdo aikoi kauthokpa tamgadabaneba. Hoi kanagumba or kanagumbi aina thamoi sengna nungsijabada kauthokpa aigi ningjaba pandamdo kaibada kauthokpa habase araiba amadi natte adubu oithokloidabadi natte. Aduna aikoina isa-isagi punsise mawong taana semjagadabani. Be the architect of your future hainaribaneba. Taruk subada listen to your intuition. Intuition haibase aikoigi pukningda khalliba aduneba. Aikoina thaba ama tawba matamda tawgadoriba thabakse phai natraga phatte haina aikoigi pukningda faurakpa adugi matungina aikoi chatkadabani. Aduna aikoina wakhase ingthana aina pamibase karino chummibasina karambano haina wakhal lupna focus tawgadabani hanggadabani isana isada. Sumaina tawbasina aikoina aikoigi punsisa isana pamba lambiduda chatlabani haina lawba yai. Taret subada prioritize sleep. Miyoiba ama oina mapung phana tumba haibase yamna maru oi. Masina aikoigi brain sa relax tawhali, energy restore tawhali, immune system phagathalli. Productivity amadi focus tawba ngambagi chang hengathanduna aikoina pamiba maikaida mai pakna changsinba ngamhangadoribani. Nipan suba amadi aroibada plan your day. Nongmagi manungsida tawgadabasingba hanana plan tawbiyu. Aikoina haugalakpadagi hauraga kari tawgani karamba thabakna ngasigi priority oigani haibana chingbasing asa hanana khalaga routine ama semigadabani. Masina stress reduce tawhangadoribani phattaba hinabisingdagi lapthokpa ngamhangadoribani. Hanana plan tawbasina nangi nongmado yamna organize oina haukidoini.
ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯁ꯭ꯀꯦꯗꯨꯜ ꯑꯃꯃꯝ ꯁꯦꯝꯃꯒ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯇꯧꯕ ꯑꯣꯔ ꯑꯐ-ꯐꯠꯇ ꯈꯪꯗꯕ ꯀꯌꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ꯫